आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबदा मरुइबा पाउ मणिपुरी सिनेमा चाही यांखै सुरक्पगी सही अमा चुमना चथगदबा गोल्डन जुबली थौरम मुख्यमंत्री नोंथोंबम बीरेन सिंहना ngasi इम्फालदा हौदोखरे मणिपुरदा पाक्तकना कोविड-19 की हिदाक कापथोकपगी थबक था सिगी 13 दगी हौरगनी था सिगी 13 दगी 13 फाउबा पाक्तकना कोविड वैक्सीन कापथोकनबा अमसुंग हाइबा मतमसी वैक्सीनेशन फेस्टिवल ओइना पांगथोकनबा प्रधानमंत्री ना हाइरी अमसुंग लेबागसिदा कोविड वैक्सीन की अवाटपा लेरे हाइबा केंद्र की हक्सेल मंत्री डॉक्टर हर्षवर्धन याखिद्रे लेबागसिदा कोविड-19 की लाइचत अमुगना संदोरकलिबा असिगी येंगलगा सेक्शन बवाटपगी थवोंगसिंग तोकपिनबा हाइजरी तंगाई फदबा चेक्सिल थौरांगसिंग ngang चटपगा लोइनना सही 95 की मथक्ता लेबा मियोय खुदिंगमक सुंगसोय सोयदना वैक्सीन कापथोकपियु युमदगी हेक चथोकपदा फेस मास्क उपियु मी अमगा की मरक्ता फुट तरुक लापना लेबियु माइमित अमदी खुदसा तोइना हामदोक्तुना तरुतनाना थंबियु हौजिक मपुंगोइबा पाउ मणिपुरी सिनेमा चाही यांखै सुरक्पगी सही अमा चुमना चथगदबा गोल्डन जुबली थौरम ngasiदगी इम्फालदा हौखरे इम्फाल की कोनुंग ममांगदा लेबा मणिपुर स्टेट फिल्म डेवलपमेंट सोसाइटी न सिनबा थौरम असि सोसाइटी असि ऑडिटोरियम दा मुख्यमंत्री नोंथोंबम बीरेन हौदोकी थौरमदुदा मुख्यमंत्री न हाय मणिपुर सरकार ना राज्य से आर्टिस्ट सिंह दा तेंगबांगनबा थौरांग कयामरुम लौखटले आर्टिस्ट सिंह नमसी खुदोंग चाबा लौबिनबा मांगना अपील तौखी मांगना हाय मणिपुर की मियाम असि लम अमा नत्रगा अमदा मांगजिल थंबंग थाबा ngamba ngaktani aduna amana amabu chingkhatuna mateng pangnabagi tangai fadaba lai golden jubilee thoram gi sarukama oina manipur gi sene workers amasung artist sing da kathokpa foot kun wangba monolith ama mukhyamantri na maikhum hangdokhi film archives amasung laboratory room hangdokpa saknairaba artist sing ikai khumnaba golden jubilee souvenir phongba amasung film utpana thoramasigi mapungiba saktam oire golden jubilee gi ahanba tangkak nimit nipani chathagani ngasigi thauramatuda उपमुख्यमंत्री युमनाम जॉय कुमार सकनारवा फिल्म मेकर मंजू बोरा फिल्म हेरिटेज फाउंडेशन की फाउंडर डायरेक्टर शिवेंद्र सिंह दुंगापुर मतम की मणिपुर फिल्म की डायरेक्टर देव कुमार बोस अमसुंग फिल्म की सकनारवा मियोय कया सरुक यारी ngasi नुक्तिल मतम की मणिपुर फिल्म उतकनी मणिपुर दा पाक्तंगना कोविड-19 की हिदाक कापथोकपगी थबक था सिगी 13 दगी हौरगनी वाफम असि लाउथोकलदुना मुख्यमंत्री नोंथोंबम बीरेन हाय निमित मरीनी चुमना चथगदबा कैंपेन असिदा सरकारी हॉस्पिटल सिंह अमसुंग लनाई हॉस्पिटल सिंह की हेल्थ केयर यूनिट सिंह दा हिदाक कापथोकपगी थबक पांगथोकनी लेबाग असिदा हौजिक ओइरकलिबा कोविड-19 की फिबम असिगी येंगलगा प्रधानमंत्री नरेंद्र मोदी गा राज्य सिंह की मुख्यमंत्री सिंह वीडियो कॉन्फ्रेंसिंग की खुथांगदा मिफम पांगथोकलबा मतुंगदा वाफम असि मुख्यमंत्री न फोंगदोखिबनी श्री बीरेन हाय राज्य असिदा सही हुंफु की मथक्ता लेबा मियोय सिंहदा हिदाक कापथोकपगी चांग यामना नेमली सही तांकक असिगी मियोय लाख 3 की मनुंगदा सुमनगी मियोय लिसिंग 2 तमक हिदाक कापथोकपा ngamli मरमदुना हिदाक कापा यारबा सही 95 की मथक्ता लेबा मियोय खुदिंगमक कोविड-19 की हिदाक कापथोकपिनबा मांगना अपील तौरी मसिना कोविड की सेकेंड वेव तगी ngaktokpada achauba mateng oigani lamdam ase thabak tawriba health care workers sing amasung frontline workers sing sada chama hidak kathokpagi tangai fadaba lai राज्य सरकार ना लेना सगी नानथोकनबा तंगाई फदबा थबक सिंग लौखटलिबा सिदा मियामनसु कोविड-19 की एसओपी निंगथि न ngaknaba मुख्यमंत्री ना मियामदा अपील तौरी लेना असि मफुंग फाना खंगदोंनबगी दमक चिंगनबा मियोय खुदिंगमक मसाना याना टेस्ट तौथोकनबसु हाइरी मणिपुर दा कोविड-19 की एक्टिव केस तमना तम हेंगलक्तुना मरफुतरे सुरे हौखिबा पुंग 23 दा नौना मी 13 पॉजिटिव ओइबा थेंगनखि राज्य की ओइन अपुनबा पॉजिटिव केस 19,900 सुरे राज्य की कोविड-19 कमन कंट्रोल रूम नंगरांग नुमिदां वैरम थोकिबा चिरोल अमदा हाय हौखिबा पुंग 23 दा कोविड पॉजिटिव ओइबा बिष्णुपुरदगी अंगांग अमा सिखिबदगी लाइचत अस्ते सिखिबा मसिंग 435 सुरे हाइबा मतम असिदा मियोय अहुम नाबा फदुना डिस्चार्ज तौखिबदगी नाबा फखिबा मसिंग 19,900 सुबना अमा सुरे नाबा फरकपगी चांगसादा 49.3 नि मरगसिदा हौजिक फाउबदा राज्य सिदा कोविड-19 की वैक्सीन कापकिबा अपुनबा मसिंग 10,950 सुरे मसिगी मनुंगदा हेल्थ केयर वर्कर 19,950 याउरी बीजेपी कक्चिंग मंडल न सिंधुना कोविड-19 लाइचतगी ngakthoknabagi matangda miyambu bhab tanbagi thauram ama
ngarang kakching sumak lekai da pangthokre thormaduda mayang lambam rameshwar MLA amasung dolgi luchingba kaya saruyakhi tabiriba pawasi akaswani Imphal dagini Pradhan Mantri Narendra Modi na tha asigi 12 digi 13 fawba paktakna COVID vaccine kapthoknaba appeal tawri amasung haiba matam asi vaccination festival oina pangthoknaba hairi April 13 asi Jyotiba Phule gi mapuk kumon numit ni aduga April 13 na Baba Saheb Ambedkar gi mapuk kumon numit ni Sri Modi na naharul sing thoraktuna COVID vaccine kapagi register tawbada hal oirba miyoi sing amasung ataibu mateng pangnaba taksin ki Rajya gi Mukhyamantri sing ngarang numidang wairam video conferencing gi kuthangda COVID ki hauzik oiriba phibam gi matangda wari sanabada Sri Modi na COVID-19 positive case hengalakliba asi lakshinba ngamnaba micro containment zone sing semnaba khangan ki Mangna Rajya Singda Makoina Honaribadu Hena Kansinaba Taksinki Rajya Karada Mamang Sahiga Yangnabada Miamna Karimata Tausana Dre Amasung Sarkar Su Tanduna Lektokbagum Taure Haina Mangna Nungaitaba Fongdokli Pradhan Mantri na hai Sauna Singnaba Piba Mamuk Nauna Thorakle Mangna Rajya Singda Test, Track, Treat COVID appropriate behavior Masung COVID management Midang Tamnaba Kanganki Pradhan Mantri na Rajya Singda COVID-19 test tawbada ahenba mideng changnaba appeal tawki amasung sadu humbudra RT-PCR test tawnaba khanganki nongno COVID-19 naba hengalakpadagi mifamadu kawkibani mifamadudha Sri Modi na hojik chathariba vaccination drive ki matangda su khanaki Lebang sida COVID vaccine gi awat palai hariba wafamadu kendra gi haksel amasung yaifa yumbal mantri Dr. Harshvardhan na yakidre mangna hai kendra sarkar na pibamadu leptani yengsili amasung Rajya amasung Union Territory singda piba COVID-19 vaccine gi chang hengat hali Twitter da mathang thagalakpa warol singda mantri na hai hauzik phawda lebang asigi miyoi koti mapan henbada COVID-19 vaccine kapkhre mangna hai vaccine dose koti 3 lakh 13 rom hauzik stock ta leiri amasung rajya singda pinaba sem saduna lei Dr. Harshvardhan hai Rajya Kharana Kendra Sarkar asi misang mikhai naide haina law khongduna tawribadu namthakni amasung makhoi asoibadu namsinduna thamnabu honabani mangna hai Maharashtra amasung Rajasthan asi COVID-19 vaccine dose khwaidagi yamna piriba rajya ahumgi manungda yauribani mangna hai Maharashtra vaccine dose koti 1 lakh 3 hena pikhre aduga Rajasthan dana dose koti 1 lakh 3 hena pikhre Lebagasida hojik phawda COVID-19 vaccine dose koti 9 lakh 9 hena kapkhre haksel mantraloy na hai ngarang midang pung 9 phawda vaccine dose lakh 13 listing humbudra humdo hena kapki madugi manungda mi lakh 13 listing marfumathoi henbada anba dose amasung lakh 3 listing marfudra mathoi henbada na anishuba dose kapkibani mantraloy asina hai sahi humpugi mathakta leba mi koti 3 lakh humbudra mari henbada anba dose kapkhre aduga lakh 13 listing yankhai mathoi henbada na anishuba dose kapkhre Lebak Pumbagi oina vaccine kapagi khongjang asi sahi sigi January 13 tagi hogdokhibani Madhya Pradesh ki sahar pumnamakta ngasi numidang wairam pung 3 tagi hauraga Ningthoukhaba numiki ayuk pung 3 phawba lockdown thamkhre Mukhyamantri Shivraj Chauhan hai lebagasida amasung rajya sida COVID-19 positive oiba masing leptani hengalakli anaba sing layengnaba masung corona sandorokpa thingnaba atai thorang kayasu lokhalagani Meghaloi da ngarang COVID-19 na mi amasiki kunmanga na nauna positive oirakhi Nauna positive oiklaba singadu kundi East Khasi Hills tagini ngarang mi amasu naba farakhi Dona Mantri Dr. Jitendra Singh na hairi COVID-19 ningthina laksmna ngamnaba awang nupuk rajya singda ana lai kudong sabe hena fagadhanaba lupa koti chaniyangkai hena kaithokre Nai Delhi da ngarang mahangna sababati oiduna Dona Mantraloy gi Parliamentary Consultative Committee gi mipam pangthoki Mantri na hai Phanasina awang nupuk rajya singda COVID-19 amasung atai launa ganba laina singi management gi infrastructure singotpada sauna mateng oire Nongsu Bengal da mari suba tangka gi Vidhan Sabha Mikhal da hayeng North Bengal gi Kuch Bihar amasung Alidwarpur jila singda ningtamna chumna amasung asoengam yahondana vote thada hanaba sem saba loire Alipurduar da sit 5 amasung Kuch Bihar da sit 9 lei vote thada ba ayuk pung 3 tagi ayuk pung 7 tagi hogani nungthil pung 3 makhai da loshingani Kuch Bihar jila da mirep humbudana lamba thengnari amaromda Alidwarpur jila da voter lakh 12 lising nipu mari henbana nupi ahum yauna mirep nipu nithoi gi mikhagi maraibak lepkani Loshilakpada COVID-19 dagi ngakthoknaba face mask uppa futtaruk lamnana leiba khutsa amadi maimit tarutana na thamba haiba achamba thawong ahumasi ngangna chatpinaba amukhana ningsingjari aroibada maroiba paw amuk Manipuri cinema na sahi yankhai surakpagi sahi amachumna chathagadaba Golden Jubilee Thauram Mukhyamantri Nongthombam Biren Singh na ngasi Imphal da hogdokhare Manipur da paktangna COVID-19 gi hida kapthokpagi thabak tha asigi 13 dagi hauragani Tha asigi 13 dagi 13 phawba paktangna COVID vaccine kapthoknaba amasung haiba matamasi vaccination festival oina pangthoknaba Pradhan Mantri na hairi amasung
लेबाग असिदा कोविड वैक्सीन की अवाटपा लेइरे हाइबा केंद्र की हक्सेल मंत्री डॉक्टर हर्षवर्धन यागिद्रे पाउ बिजरे।